mayor sindokpo pamba corporator taranipan Manipur gi wangmada kem tawduna mayor sindokpo naini Pammunabagi lan toktuna leibaki issue singda mayon sinbana luchingba singi magun hingatkani haina ekom lukki president in charge Sanjit Haikre amadi lawmi singna ngamba upai thiduna law pana bahonare lenga ki thaujal ngai bagi mhota iswar gi nongdam ngai hore Times of Manipur ki Manipuri pau mi eng tabiriba mayam punu po ASHAPRIYA na taram nokchari ngasigi maru iba pau sing miyam da sandok na pizari Imphal Municipal Corporation ki corporator taranipan na haujek mayor oiriba L Lokeshwar bu sindok na ba no confidence motion thangat kraba matung haujek Manipur ki wangmada corporator taranipan kem tawduna leiriba corporator sing adugi manungda committee ki chairperson manga yauri Haujek Manipur gi wangmada kem tawduna leiriba corporator singna mayor L Lokeshwar masana khangna masagi maral yajabaga loinana fam thadokadabani mahak na ngarang media da phongdokiba wafam sing adu chama lalaba wafam ne mahak ki mathakta corporator singna maral sibanate mahak na tawkiba aranba sing adu puthokpani haina corporator singna phongdorakle tribe ban punna sanction minisia iba khongpam masida isamak tribe bal sida yauduna leijabani loina na aina tabada yamna nongning ba press ta ngarang aina thengna jaba press conference amda akoi ge mayor yaunisi works public health sanitation project beautification and alignment publicity planning ga manga si yauri bane masida takpani haibadi committee ki chairperson Imphal Municipal Corporation nipal lebida manga se akhoi honorable corporation nipal si manung yauri bane masina time ban si manung da masina chawba sakhi ni loina paki ki yamno sempham haibadi thamada yamdro mamangi tam mamangi tha chahi ahum ani hum gi mangda lupa lakh kundagi na tramwa tu kari badu masina lupa thama lupa lakh ani hum phana ka Haujek oiriba sarkar gi fam munabagi lanfam asi thadoktuna lamdam masigi miyamna thengnari ba awaba amasung tongan ba issue singi waroisin puraktuna tangdu leitaba khunai ama ohenaba leingak na hona fam tokle haina ekom lukki kanglaipak president in charge Sanjit Sorai samna leingak ki pukning chingsilakle ngasi naurem thong kholem lekai community hall da pangthokiba ekom luk kanglaipak ki 18 suba mapokumon thorango mari leinana Sanjit na makha taraduna lamdam asina Bharat ki fiwanungda leirubana ngasi fawba hanthana yengbagi hainabi hongdoktre Cheraga sida awat apa leitana hinglamba lamdam asibu senjau paiba kharana lofam kaya leisinduna yum kai sajinba amadi industry kaya lingkhatpana lau singu gi pothok puthokpagi chang hantarakpani haiki khunai asida aikoina khara makhai khajik oragasu aikoina mengkhatpa ngamgadra haiba wakhalonda hairiba ngasi akomlu kanglaipa asi saphongdana ngasi chahi 18 mapung phadana khunai asigi thabak Thaugai kaya ama aikoina pangbu ngamjaribani LP gi KF ki changjaliba mayam ama citizenship amendment bill gi matang leiriba chireba tanja asida kari orakani karamba lalong changjallakani haiba akhoi nungnang ba phawringai cheraga sida leiriba sarkar gi pham pairiba paiga doriba punna leiminariba government asigi thopuriba sing asina akhoi gi phammunabagi wakhalonda changjinbasi konglu kongai pangna masi yajaningde aduna masi yam thuna lotion birakanda laibaki oiba khunai sigi oiba awatpa ahoba leiriba sing asida hena puning changalakanda khunai asibu awonba khunai ama afaba mangjil thaba khunai ama ohenbadana hena mai pakani aduna adomdana hena chungane hena thamjani Science amadi technology na kam thengna chawkhalaba kunmathoi suba chahi cha sida malemgi oina thengnagadawriba ahum suba lanjaw asi isingi lanjaw na oigadawri hiram asigi matangda Tom TV gi akhanaba paudamama Tungi mirol kansi amadi yokasi harabadi ngasigi hingliba mirol asina akanba thabak paikhatuna umang wamang chingpa turel sing kanba amadi yokhatpagi tangai fadaba haibadu oiri singmi tami haiba khaiba togdana umang wamang amadi chingpa turel sing kalhodrabadi ngasi miyamna isingi awaba mayok nariba amadi lawmi singna kokta khut hapnariba asigi mathakta hena awaba mayok nabata natana tungi mirol nasu ngasigi mirol bu sungsoi soidana ngakpi bangam loidori
Mahausagi khal kaitharakuna nongjugi sang hantharakpaga loinana sabagi sang wangkhalakpadagi hauzik tongan ba mafam kayada miyuiba khunaina mahai marong thabada sijinagadaba isingdi lairadana irujanaba phizu phizamba amadi thaknanaba ising phawba lairaktabagi phibamda lakle oirakliba phibam asiga rabi croft ki dawak laingakna ising pinanaba thabak thaurang kaya paikhatlabasu ising singpham oiriba part amadi turel singda isingi ichel hanthakiba amadi ising singpham laitaba lawfam kayagi lawpu amadi lawsan de law uriba lawmi kayadi awabagi mathakta awaba haibadu oihori matamna kanabu ngaibidabana lawmi singna laingaki thawjal ngaibagi mahutta angamba pangal amadi lawsing puthoktuna law pananaba thaurang paikhatna hori Bisnupur district ki manung chanba tidim lambi paringi mamang thangba oinam khunou lokonda leiriba lawpari chamaga yankhairom ising leitabana lawpham khudingmak khoidokpa loiraga tempak leitum ngakta ngai hori adubu sadabadi yadaba madugi mathakta lawpugi phogdam sen pidaba yadaba lawmi kayadi lawdubu panba ngamlabadi haiduna sel tingna khulang nupi kaya nektuna labukta thangjau amadi tok masa sijinaduna phosing kangkhul tawduna phau thahori Sahi asigi oina fau kharadang oirabasu lokpa ngamlabadi haibagi asada kumgi nong suraktuna labuk atuda ising kharatabu lairabadi haibagi asada ahenba senpham puthoktuna law pananaba hotna horibi lawpu nupi amana mahaki lawfam asi lawsanda ubani hojik lawfam asi ising amata leite adubu phaubu panba ngamlabadi haiduna atopa khundagi khulang nupi sing thiraga nongbada lupa chamnga chawnga piraga phausing asi thahanbani sahi asigi oinadi bak yang bahai badu tare haina fongdorakhi Khulang surbi nupi amana ngasi sathariba law ubagi mawong asi thaina ngalingai matamda ipa ipu singna satharamba lau aduni ising leitaba matamda ipa ipu singna lau pathap asi satharami nong hek lakpa matamda phau singna inin phangbaga hogalakpa ngamnanaba lau asi chathabani nong laktragadi upai leite isorgi nongdam ngai batai haiba yauna wafam kaya amasu fongdorakhi Si akhoi gi ne ising laitarabani na akhoi pampel haraga ju pungul haraga su boko adu haraga su dum khangnare lauje hayeng nong laktraga su khaga nong churokpa matam da ko kangna ling hauba sina akhoi kita oraga su adum akhoi kharadi dum chaba phangedara na khalaga akhoi smaita guna lingjabane belausi Indian Meteorology Department dagi phangba paugi matung inadi hojik awang nongpoki state singda nong chubagi chang asi chada kuntragani pan hanthare sabagi changna celsius degree kuntraga taruk tagina kuntragani pan phawba oiri sahi asigi oina March thadagi me phawbagi pre monsoon matamda nong chubagi chang asi millimeter chamnga ga kun oigadabada chahi asigi oina chamaga mari phugo mathoi khak nong sukhi hojik Bharat ki state taraga taret ki subdivision lising ama sufna kuntra humdoida ising marik ama fawba phanghanba ngamdabagi fibamda laire hairi oirakliba fibam asina maram oiraga laibak asida day zero haudoktuna yumthong khudingda toti ising piba leptuna cheng amadi kerosene yenbagom yumthong khudingi akakna basangda ising yenbagi thawong sathakhiba adumak oirakpa yana lairi maram aduna kunmathoi suba sahicha asida malemgi oina thengnagadoriba ahum suba lanjaw asi isingi lanjawna oigadori Mau cycle kai tharakpana akhoi miyoiba funaida chawse teng piri teng singa dugi marakta handak sei oina kumgi nong matam sana chudabana lawfam kaya manga sisu lo uba palma ngamna leiri asing bab tanja asida akhoi longmi singna mahi marong khradang oina puthokta yadabana tongan pangal amasung tongan ba losing kaya sina duna akhoi lo uba gi thabak sathari asing ma tanfam asida ngasi gi legangna kari karama thorang sing lokhotlaga hangnu leiriba lo palma yadaba lofam sing asi lo uhunba yagadage amadi lo gi mahutta tongan ma khagi mahi marong sing Thaba yabra haibadu yengsinbagi mathau tarakle cameraman sanag loyana paudam jariba damendro wangkhemsa Tom TV News yumnam khunou local Thawal River Conservation Committee na mai kayedumgi maina paibi amadi club singa khusam naduna Thawal Turelbu ngak senanaba changsilakhiba khongjangi saruk amoina ngasi mantripukhi da laiba High Court of Manipur gi complex mamangda Thawal Turelbu kananaba honabada logi achoba wayel fangalu haibada bi tawraduna khongjang changsinkhre Khongjang aduda saruk yakiba committee ki convener Khumanthem Inauchana Thawal Turel Maril asi hauzik fatta haudi hundokham oirakpada natana achoba masin sing season aduna nung lengoi pekpana maram oiraga ising gi fibam aduki matik fatre
Masidagi Kandanaba Manipur High Court ta thakiba PIL adugi wayal athubada chathabiu haiki. अमसुंग लेंगोई पेकिबा कांगुसिंगना मतंगा पगी सुनदबा हाइतारे असो असो बन मिसित क्यासिंग ट्रेन मतुं सिले थौदरगा लेंगोई सि पेकपा अमसुंग पेकिबा लेंगोई अमसुंग मुंसिंग असे ट्रेन मतुं सामसिंगदगी असे थवान कुरिंगी फिगम से असुपति मातै सादबा यो अमदा लै ओइगी अवाबसे जामयाम अवाबसे खंबिरगा अमसुंग बियोइबदा तंगाइ फदना इसिंग हाइबसिना मरु ओइबनि अमसुंग मालेम पृथ्वी सेदा इसिंग सि गन्ननबा योखललिबा सुलबा असौबा इशु असिदा एकोइगिसु सरुक खरा तंबिदुना ऑनरेबल कोर्टना अखोई हियरिंग से खर हेन टेंशन लगा अखोई माई पाकुरोम दा हाइतारे अखोई फेवर दा लैबिदुना असुम लब हियरिंग असि मतम यामना सांतोक्तना असुम वाइल बिबिरंगना बा हाइदुना असि खवान रिवर कंजर्वेशन कमिटी अमसुम अपुनगा अखोई खवाल मरा पाइबी यूनियन की माइकैदगी अपुम असि ऑनरेबल कोर्ट की माइकैदा नलुंगना थमजरी Khangabok Part 1 Awang Laikai Polling Station 35/16 gi cheng gi agent oidiba Khundrak Pam Bodin na Miam gi Fangpam Thokpa cheng Mapung Fana Yenthok Tabagi Sindok Naba Taknari Ngai Chairakta Amuk Khana agent Hablakpa si Yaning de Haina Laikai Eduma ki social worker Moirang Them Kunjeswarna Pendabu Wafung Kaya Phongdokre Ngasi Manipur Press Club ta pangthokiba Paumi Singa Unaba Amada Mahakna Makha Taraduna Polling station asigi manungda lairiba AAY card paiba mioi amana cheng kg kuntra manga fangada badu supnatagi kg kun khak piduna thambiri loinana PHS ki card paiba mioi na kg manga fangada badu su supnatagi kg mari khak piduna miyam gi hak matle kumja lisingani taranipan January digi lisingani taramapan gi me fawbada tha mari miyam da cheng pithokkana hauzik fawba namsingduna thamle cheng yen bagi matam su supnatagi numit ahum khak pi Kakhauriba cheng sing adugi maram hangluba matamda khulai paiba singna kakhaubani haiduna miyambu namthak tawduna leire Pradhan Ningthaujam Ongbi Malabusu Kunjesorna polling asigi mi nataba atopa kendragi mioi kyasu polling asidagi chakthung biduna leire hainasu Kunjesorna maral sikhi Public to yell is only 3 days ma sing si yell asigi matung dabada magna any card lakwa lairaba ina kunwa lakwa singji amate yendre pitho ay nawa laude no haning bada hairo akhoi di no ade cheng sing lemi ba ade anuba kat sabade cheng na khoi ne pidri ba marum ji kai cheng yen ba ko na de keji manga pi ga do akhoi ne pidri che ade madu kada lei ai la akhoi public na hango matam ji da adu gi cheng do na haro na ko hore sing mai public te amam man ka ya adu 52.35 quintal phangma matam ji da saruk akhoi na patho ga man piri ba cheng gi sang ji patho ba matam ji da saruk ahum thokbo gi ani ma agel mangon dal hore Joint Students Coordination Committee na Sinduna Tamenglong District ke Tamai Subdivision ge manung chanba Konfung Village amadi akoi bada leiba khulsingda numit humni chupna free medical camp pangthokluna bagidamak miyoi humfu na saba medical team yauba kangbu ama ngasi kangla getagi UCM amuko CCS ke amadi IPSA gi president singna lamthakre lamthakiba team maduda sarugya kiba JSCC gi convener Manjit Sarang temna ngasi chaliba team masida RIMS Jenims Ayush Department amadi Saina Institute of Medical Science amadi paramedical gi doctor amasung nurse singna sarugyari Kem asi pangthok na bahona bada mateng panglakiba singbusu thagat pafongdokli haiki Taimrong Joint Coordination Committee YSC na marina ana laengi kudung chaba hangdaba aduga nam sotana leba mofom sing kai makata na teman-teman ba ana laengi kudung chaba pinabagi rom sing teman-teman ba department sing kusum na chapna ni habsi jeni tu lone na sigi kem asi mai pak na bahona ba matamda mateng pangmira kuding makko sigi maki digi kai kunba Lamjing Maira Sapam Robin Hood na Lairon Chankiba Awaching Yakoiba Ngasi Thangmaiban United Club na Lamtu Sengdokre Thauramaduga Mari Lainana Thangmaiban United Club ki Vice President Nangbam Gana Shyam Nahai Mamangi Chahi Kayadagi Ngasi Gesigumna Lamtu Sengbugi Thauramasi Pangthoktuna Lakpane Robin Hood ki mafamda miyam na chahi khudingi July gi chaichat nipanda haikal lega tambada nungaina bagidamak ngasi gi thauramasi pangthokpani haike aduna July tang nipan si yortringai dai khoina mafam ase mayamna haikat lekat tamba lakpa matamda kajiktang nungaina aibadi khara amurakai leitana ba haidana chai khudingi sengdoksabani ngasisu thangmaiban United Club na sinjaraga jese khoigi lamjing mera gi khoigi memorial moi leriba trust ka khutsamnaraga khoi ngasi pangthoksabani Adam say good thing, a quite and pangtok sakigani.
Paugi Marthana Teme Break Matang Lozari. Manipur ki ahanba 24/7 cab service oriba lamjingba cab service na miyang seba da lejari apamba service khanbiyo economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maru oina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom gi damakta su akhanaba discount pizari hena kupa maro gi damak contact tawbiyu aikhoi gi contact number 1800102795 Natraga 8794613154 Aikoigi website www.lamjingbacafe.com Chakhumgi kolik singbu mafam chana taru tanana thamnabagidamag laizare nungzengi stainless steel na chanjaba modular kitchen loina na kitchen trolleys amadi makhal kayagi kitchen rack singsu nungzengi outlet store kaisampat laisom lerak machin mayai lambidagi fangbiragani Hena kupamarol gidamak aikogi phone number 9077124214 da contact tawbirau. Break matungda mayam momuka na taram nokchare makhataba pau pizare. Class 10 amasung 12 ki parikha da mark wangna fangduna mai paklakraba mahairoi kharadamak poning thaugatpagi hainabi leiriba sigumna mai pakpangam hautraba mahairoi singbusu Tungda mai pakwa ngamnabagi damak pungning thogatpiba matam oire haina Welfare of OBC and Scheduled Caste Manipur ki Director NZ Vogan Maitaina Fongdokre. Manipur lenga ki Minorities and OBC Economics Development Society Manipur na sinduna ngasi Classic Hotel da pangthokiba chahi asigi oiba Chief Minister gi lairik yengminasi program gi makhada chathakiba tha taru ki oiba free remedial coaching amadi chahi asigi oiba BOSEM COSEM amasung CBSE na lauba Class 10 amasung 12 ki parikha da mai paklakraba mahairoi sing opagi thawramaduda NZ Bogen na makhataraduna chahi khudingi parikha pass tawbagi chang wangkhalakle haiduna aikoina harauduna leithopam thokte mai pakhaudraba mahairoi singisu khanba mathautai haiki akoina target tawisi in 6 months we have targeted 650 students only out of which 118 have failed aduna I earnestly request the coordinators the project officer and the teachers Kalau moi angan sumana khara sotau angan sinse moi si kamana pukhala kadagi haibigi kano device ama frame to biyo Thauramadu da Sarugyakiba Additional Chief Secretary Latkozin Haukipna Mioi bagi punsi khongchadasi yamna sangi Maram aduna matek mayada puning thogatpagi mahutta mapung fana mai paklaba singbo puning thogatpana hena fagani haiki Felicitation to se adu Tawi mo koy na so khang ho gadabdi mai punsi do leiri bnina mana tawgudaba mami oigadaba mafam do yodri mafaudi achuma felicitation se tawroi dum District Forest Office DFO Jiribam District Police Jiribam Higher Secondary School All Jiribam Sports Association Jiribam Amadi All Jiribam Road Transport Drivers Union na punna kusam naduna Jiribam gi yamna maru oriba Jiribam Higher Secondary School gi playground dagi hauduna JMC gi guest house amadi school singda humfutara suba ban mahasabha lisingani taramapan thauramga mari leinana uchara kaya thakre ngasigi thauramadu da saru yakiba Jiribam District Police ki SP gi matangda M Movina humfutara suba ban mahasabha lisingani taramapan thauramasida Jiribam District ki oina Yamna maru oiriba football ground asida ekoina uchara sing asi thabagi thabak paikhatpane aduga district asigi yamna toina tournament tawriba ground asida uchara leirakta basina sanaroi singda natana sanaba yengba lakliba babok singnasu awaba kaya mayok naribasi koknabagi pandamda u sing asi thajabane u sing asina mioi bai khoida kana bapi batana urum su fangali haiki Sports Association की एग्जीक्यूटिव ऑफिसर सिंह स्कूल की वजह सिंह छात्र सिंह मणिपुर पुलिस की डिपार्टमेंट की एम्प्लॉय सिंह फॉरेस्ट डिपार्टमेंट की लोनना तो CSO सिंह की मेंबर सिंह लोनना असिगुमलबा
70 ꯑꯩꯈꯣꯏꯒꯤ ꯕꯟꯃꯥ ꯁꯣꯞ ꯍꯥꯏꯔꯤꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯕꯁꯤꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎ ꯆꯥꯔ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯤ अमरोमदा जिरीबाम की डिस्ट्रिक्ट फॉरेस्ट ऑफिसर CH इबोमचाना उचारा थारिबासी मरुओइना जिरीबाम पुलिस जिरीबाम फॉरेस्ट डिपार्टमेंट ऑल जिरीबाम स्पोर्ट्स एसोसिएशन AGRTDU अमदी JHSS का कुसमनदुना पांगथोकपने मखाताना मफम कयादा उचारा सिंह थाखिगनी हाई ngasi sidaida ujar mayam ama akoi hujik thabagi pandam thamiji ujar samri muk thabagi pandam lei haibasi akoi jirbam police ne adagi jirbam football association ki kangbu ne ade forest department ne punnaga sinbani aduga sigi ji matam koina uji thadadana koibse leibisi yemu nungaite na SP jirbam ki suggestion ge loina na police ki mayam go loina na thadabani मणिपुर सरकार की मखादा लैरिबा टेक्नोपॉल डिस्ट्रिक्ट मनुंगदा तोंगान तोंगानबा डिपार्टमेंट एजुकेशन फॉरेस्ट सिक्योरिटी सोशल वेलफेयर अमदी अतै अतोपा डिपार्टमेंट कयाना सरुक यादुना ngasi border town मोरेदा लैरिबा एडिशनल डेप्यूटी कमिश्नर की कॉन्फ्रेंस हॉलदा मणिपुर इन्फॉर्मेशन कमिश्नर अमदी डेप्यूटी कमिश्नर टेक्नोपॉल अनिना पुन्ना खुसमनरगा RTI Act 2005 असigi matangda नोमगी ओइबा अवेयरनेस प्रोग्राम अमा पांगथोखरे ngasi awareness aduda RTI Act asigi matangda tongan by Act singna chatnariba kanglon singi matangda kupna khanganki amadi thoram masibu loisilakpada department singdagi magi oiba RTI Act asigi matangda wafam kaya ama pukhatuna khanganki tungda State Chief Information Commissioner O Sunilna mari laina ba wafam kaya ama awareness asida phongdoki koi aim and objective of when asagi Act simatanga nainari se RTI se one thing is to bring transparency and accountability in governance. कोई एक सिवटी ऐसी कोई ना सुगाई नहीं ना रहे अब वो हल्लरी उधर पार सो यार but see the main thing that we mental we need to change our mindset towards government and how we are running the government. District Council Administration Chandel Nasinduna Council asigi makada laiba School Humfuda Ahumlak Suba Finance Commission Lissingani Taranipan Taramapan gi senthang makada Dex amasung bench singyen thokpagi thoramama ngasi MS Chaubi So Mill Complex Wawagai Lamkai da pangthokre thoramadu da Autonomous District Council ADC Chandel gi Chairman Diringo Lamkang ADC Chandel gi Executive Member TS Kanlung amasung ADC Chandel gi Chief Executive Officer Khetrimayum Siddharthana athoi beleng birakpasing oina sarugaki thoram adugi matangda ADC Chandel gi Chairman Devrengo Lamkang na hai District Council Administration Chandel gi makhada laiba school sing phagatnaba ADC Chandel gi maikai dagi su hotnaba yaba hotnare fund marang kaina leitabana school khudingmakta dex amasung van sing asi pibangamde adum oinawa matam gi matung ina lakpa fund sing dagi mathang school sing da pinaba hotnagane loina nangasi piriba chang asidagi mathangdana hena pibangamna basu ADC gi maikai dagi honagani haina phongdokhe Something is better than nothing. From the club, and we got ambushed and so. We are not going to do it. I'm not going to do it. So, then us, see the number. Kunda, Tokiraja, moment of the Catholic program with the two. I repeat to the time of the town. ngasi ayuk phone kiba pauche singda kari maru iba pau yaw kibage habdu mayam puna mi examina se lamjingba times state ki thakta ban mahotsab ki thoram pangthokre Myanmar ga lonaba behiyangda act is policy ki anisuba lambi ohenana ba pandam thamli chief minister job card holder singi account paisa mapung phana changhali biswajit Kanglot ngak na chattaba Iraima package drinking water Hagat Kray. Thambal Khong the Health and Wellness Center Sangadana Miam the Sinakray. Pok na fam Humdra Suba Ban Mahotsap Pangthokray Mahausagi Khal Kahendanaba Jingi Miam na Achoba Thodang Lobiu. Positive Oiba Solution Ama Lakani Biswazit. Nupilal Thoknanaba Barton Tauba Oina Thokani Lairik Leima. Naga Laibakta Karamba Puwari da Yenglaga Cookie Homeland Semgadoribano GPRN Huyan Lan Pau
Laingakna isingi pam sizinaduna lau singoda mateng pangnaba awang bathaki mifamna warep laukre. Ising leitabadagi lau ubayadana lairiba laupam singi phibam CM na yangsinkre. Dr. Nara laingak si mathau tawdre dismiss tawbana fare. Kanana kari pamibano haibadu phongduk narubani biren. Biswajit while di tawba tabani positive solution lakani. Sakthong gas ki mamal lupa chamaga makai hantare. Isel Express Humdra suba ban mahotsap state sin bathungna pangthok na kre. Tungi apaba mirol masem gatsi hairabadi aikoina ngasidagi hauna umang yokhatpa paksanna u thaba tangai phade chief minister. Miyam na mateng pangdrabadi government ki welfare scheme amata artha lairoi Zenta Kumar. Sangai Express atuba matamda tangdangba amadi khanglagani MLA Singh. Ikang thoklabadi thengnanaba sem sabagi khanakre. Chief Minister na lopham singi phibam yangsin kre. Nagagi lam atopada piraroi IM. NREGS aranba tawba amata lemna tharoi Biswajit. Sana Lebak ikang thengnanaba wa khanakre thabak laukhatnaba semna thauda pikre. Laupanba yadriba lopham sing semna yangsin kre. Ay ngasagi phibam honglakpadagi Manipur dasu awaba mayoknare Chief Minister. Hargi wathok commission yore. Athubada waroisin soidana laklagani Chief Minister. Tongbram maipak hatpa mapa macha July 15 fawba jail da thazin kre. Naharol gi thaudang CM na ikang thoklaba lapham sing yangsin kre ikang mayok na ba CM na official sing da khangan kre. Speaker yauna Minister MLA sing Imphal thorakre athubada sarkar manungda positive solution ama purak lagani Minister Biswajit. CM na Sisipurda humdra suba ban mahotsap hogdokre tungi mirol kanana ba haujikdagi thabak paikhatpa mathau tai CM. Food Safety Act ki wangmada pre-painted label naplaga packaged drinking water oini yolibasing akan mimityang changlagani ti Bozendra Khaba. Iraibak ban mahotsap thoram hogdoktuna tongan ba mafam singda paksana uchara thakre. Ikang thorokpa mayokna na Chief Minister na chair lauduna lenga kimi phampang thokre. Barak turel da sikhiba masa singda lupa lakh ani piragani. So cause notice. Aroi bada maroi pa mu kana. IMC के मेयर सिंदोको मामबा कॉर्पोरेटेड तरनिपान मणिपुर की वांगमदा केम तौदुना मेयर सिंदोको ngaini. Hammunabagi lan toktuna laibaki issue singda mayon sinbana lujingba singi magun hengetkani haina akom look ke president in charge sanjit haikre. Amadi laumi singnangam angamba upai thiduna lau panna mohonari lenga ki thaujal ngai bagi mahota iswar gi nongdam ngai hori. Hausuki wenadi matang asida Manipuri Paulo Shinjare, Paumiyeng tabiri ba mayam punumakpo ASHAPRIYA na mukha na kromjare.